Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasisu mahausango Mutnaidaba Nungshiba Humfutara suba tangkak amok putuna lakjari mayam punna taminarasi Thamoiduna ningaikan kibana ahong bahaiba dunaihan kidabani karigiti pamloi anongba punsi amagi anongba khongchat adubu ningaikan ba thamoiduna atopa kana amagi mafam khajikta phauba bibi kho haiba yakhidre sathina su anam kankre nupa magi thamoiduso apen pen da pumba lot sanjakre apam pam da kayaso phomjinduna thamkre oikre magide penthok jakre pumnamak thamoiduda leiriba nungsiba aduna kana amagi mafamda sinagadabagi sarukpuri penthokna hingjaragi haina jab yungna lepkrabani sinaroida atopa kanagumi madada aingi thamoise nang khakini haina lepkrabani nupade umtang haidokhibawa ngakadawni panthung leitre khanglabasu punsi se mapokse nangi nungsibada ngauduna penthokna hingjaragi ado nangbudi nange nangwa punchida khong thangkrabasu ai warauroida maramdi punsigi machatnina ai penthoktuna hingjage aingi thamoisida tumin makafana satlibi nangi nungsibasida aigi dapen bhaibudu ojarage jab hek manaje khenaba amatta leite machin manaw animakse anam kanba ningkiba mada hongdaba khongpham chetpa nupada nupani yamna manung kalli anima khenari bahai babu ahal oiba thongamna mabok mara tappi saugande magi apamba aningba othokande maithongde ing launa nokmi adumak leiba ngammi aduga manaw nupa sathi basina ningkiba phangdaba yande magi oidaba yande ninglakpaga thabakna hekta hanbani thamoi chetpa manarasu lichatti sathina khene mayamba thongamna kanadasu akaiba pida madom thamoi chuchabani aduga arnabdi matam chuppada singnaba yande mana hengalakani lamba tawbada akiba leite pamjaba ningjaba mapal thokna angam tane bhema laimana mamong nupibu kauduna changlei thaibi su phi thupna imase tare thabak awabaga suganu ko sudide masi imasi se nangoda wam ta haigena changlaklibani kaiwanu imase hekta haibiyo yumgi maga pau phaunaba yamba number amta pirokse akhoi magi raise mase hoini inamaga wari masagena tawbani imadi phone paidi inamagi number oina pirage Tembiri tagi number do laimada pirakli imasi ne khotek bahurabani ko imaubu kai janingba makalu haira khara jabana de nasadu yararoi ko hana digi hena pixelene karian sang janinge nangba janingba thoina leitere masi yade sumning singu janingba masoidana lerakani Thaimbi du laimada tingak yengduna tapna hairei saugri thongbado khara janingum dawi imasi ne asoi fau thoga saugri thokpara yengukige koina phamganu ko amuk su hippaga layu wagani laimadu ngang dana thokre Thaimbi shunu winu ilei jahauri imung asigi mipum khudingmakki thokjal asi mapal naidre thamoida chawthokjaba nungsiba kayani hanjen haijarabasu penba leitre laibak phabini aise nongmayuk amani itha thajadana laimaga demikaga machin manaudu memton ge sumang tamna gari do thaujilaktuna kumtharakpadu ubada jitien harauna kaurakli iti maga ichen galak pire lengsinbiro kadom tapiru bana angang khadi yaurokdraba Demikana yauragde ichilinaw khak haunaragane hektala abani
Jiten imung da onseladuna. Hai, mama, ibema, noy butabron hey, mapanam da thorong ne. Memton shuma puroi bana kantak kauri badu tara duna thorakli. Hai ma, inam bem ga ichon ga lakli boy re. Lao imung jangsi. Demi kana. Nga jawba masu yorokpani. Thongaga ingai isen hekta pudhaminaragina laabani. Memton nokladuna. Akoina pijadawsida inambem hoina muglera aba. Ho aduna ne kona pizaro. Yam wali ko chakidawba. Ngasigida koina leirakpase siwina dum charasi. Inama binu hoidi ude chetkraba moiba. Laimana hangakpani. Adashune mi leitedo. Yumdu kuina thadokpasu nungaitaba. Adunane aina dumak chathankre. Asumna harau chak chaminari. Onthokna sunungsinakre. Lairaba imungni chak chaba hangoi haigani kanagumbi amadi. Adubu demika amadi laimadi makoina hena chamkre. Ngangbaga sakbaga pumnin heknilli. Chak chaba toklaba matung mayamdu pathangbo oina phamlingai demika na wadu haudorakli. Ina madine pukta wa thambasu haitedo. Adunane direct hekta hairage. Isam samna lana di khanganu ko. Actually now apapata tanasi. Jitina ahoy jema hekta haibiu. Sumdawani. Aise matha khara sarene. Khara dana teda yamna sarabani. Ichanupa ahaldo mayo maikai panma matam hendoklabani. Adane imung dasu wakupna khanarabani. Hekta haibiu jema. Hekta hairage koithokna hairudrasu. Adubane ibi matina se ima wahaloi jarage. Wa hawdokpa laklibani aigisi. Memton jiten tina madiritaandu khangprek khangna amana amada phat yengli. Chumdring hekta hairakpani demika so. Makhoiki matawduda demika wa makha directly. Ngakano asingbani. Ichanupado ibi masena tadi mayum palo haima sukya yararoi khangi. Adugane akhoi imungdasu wasiloina yanare. Kadawjarunige atopa amamuk yengludrasu nagonigun khangnaraba akhoi masen hingbinamana phadro. Jiten wadu khumpham ama khangdabana tuminle. Memton sodu mangai adubu tapna hairakli. Inhambem lekaina samasna phajana kaishu haina biroida. Manau nupi mai chaw na leinaga mana muk madu phajaba wafam oideda. Haima lekai mi wangnangnabi mayamna yum panbigadro. Noi khu yanaraga loire. Adugane akhoina hanbasu natte. Majul manau thakhaw na basu natte. Akhoi disi lepe ko atay to pakana magi macha masu imaw goi janingje. Hangana khumchabadi na jari. Inambem adubu wafamdo. Khangde yada lakdaga yaroi ko. Inaw na pokpo ichani natanane. Atopa mapamja harisidane janarasi. Imungse ingna chikna hingningi. Inaw ibi manangbaw. Kanana khangbana. Atopa may yengraga. Hawjikan ni manin pijaningdabi. Maku seba tangdabi oiramadi. Adunane imine ikhongna umba ibe matina dalepe ko akhoide. Marak duda Ritana phagi wai kari wai hairakli. Inesia akhoi be masudu mangai bijaningdabi oiramadi kanana khangbano. Ho adudi shukoi hek oiraroi. Noigi mana pokpa machana bu phattaba oyen haibro. Adudine chawthokna hekta haibigese. Laimasu mating pangsilakli. Malimsida inamana pokpa icha yauba kanasu yauraroida. Nupi mama haibado inamani. Apaba mamana apaba majapo ina haibadoni. Ado inama angang masin suhana khangnajabani. Adunane yadaba yaruiko. Demika ga laimagado haiba yamba wa kayam hairami. Athubada mangol karaklani shu hairami. Makoi chatkraba matung numidangdo. Memton du macha nupida cheirakli. Nangi git yaudanane. Wafam adu hairaba yaba nate.
Ibema, imana dinangsi phana wakhal tabra na khanbani. Tina, mamana kiruk yengladuna. Ima, ai sigi matang na kaim khangdi. Adu kana pa so aiga mari lainadi. Hai, taningdi. Namai ngon na phawba oidaba nganglibani ne. Tawnu ko, tawnu haisini. Imana na khoiba yoklakpa matamdane asoiba karishu yahondana yamna teksana yokjarakbani. Chawraklaga mi moibagi mirolo na bahaidana. Adubu kari asoiba laikibana no khangdene. Tina mamage wahaidoda pukning nungsirai. Man haijaba wa ando mamana thazabidana adum laibaduda hena pukning nungsikri. Lekai siki mamangda ima isa thangalaga chatlu haibro imabo ha. Mina kainen haina dawrige nang khangdro. Bichage hakta kari hainaki. Kari hainai nang khangba natra. Imung aduda mabulu na tawibadi lekai na uruba na tene. Nang migi machime mangamgadro ha. Pam su pam khrabore dago. Paisa paiba imung se. Macha ani mag yung mamata da mau ina namdana pisili haina badoro nang napamisi ba. Tinado wa ngang kita wada memto na sauna. Yare, wa makhaga tara anu. Shidagi henba wa imada pakhum leite. Nasana babta wa haisini. Wahai kharando hairam naga thokri. Pama thokraba matung tinado hik launa kaplagli. Nong nini haujenkri. Thongam sinai de namdana tharakpani mapa salaina. Office to yingsilu haina. Thongam su lambi talakpada tinana lambi matai de chetlibada ubada gari do tamna khamdana kumtharakli. Kada chaluban aitilamage. Tina karishu khumdabi gam chatli. Thongam su chatuna tinagi mamangda thachili. Haima kadorge. Mino raga kainum khalani. Itam na thilam ken haibani. Mitop sunate imung manungni. Shira kai kai. Tina na sauna. Kai, yam kai. Kai gino sauni tuna. Kai gino nang na iya sa mahalisi ba? Please, yam lam na naibiyo. Naksin birakano. Hana mamang taki wari oy kraga. Haujiti madu oy thuklaroy. Aibu, kay aran ba wahay kragitina. Ini sinahairam ni bawado. Somna kara wakal tahan biyo. Thongam do ngak na. Kay wado, ay wakal tadri. Tina do sauna thongam da amuk tanging namnaga gam chatkri. Gyan amang ngauraga thongam do makok hotuna liaptuna layhauri. Matam di sum haujin kibana. Thuibi su thama nga mapum hairaga taruk changlagli. Kharaga ngang oibaga kebadi aduki matik henjalabani. Arnab na suman hairi kay tomba. Mambo henmana luna tomba duda phazana di kerabani. Ayuktagi isaw lang lagbana numidang phawba sitliba nung sittu nemthaw su kaya yandrabani. Arnab su thabaka chatrabani ayamba matamda. Ibe madubu ngasay ayok su chakchaw haiba yade. Haujikne khara thiyam nongdana tawraga bizanaba tawsiko. Arnab to matha sarab chakpulurabo. Laymana santina chak thiyawrabani. Nangso chathongnaba tawraro. Chakho chaningdrida yumdu sum lakshinbase. Adu oiragana nabanigi chakto santida puhalagi kona tapna chaminaro. Mabu haujikbu kaidaw haurige. Arnab mamada nukmi yengladuna khangdere ima. Layma shunokladuna matamnani jaybirak biruno ko. Kaina jaybanuda. Thiyam la faw yadrasida jayruradi pibam takidro. Ho aduni. Yana ba mamit mamay pangdri phawbadine loina badamani. Layma su kaino khara hairamlaga jangkri. Arnab makhoingi roomda jangdabi ngaihak mapana phamduna lay. Tasingna jangba tallamani. Nupiduna kari amuk tawrakani khanbada. Phana kuina layramlaba matung tamna haugatuna tapli mong hada kara irum tamna. Room hek janglakbaga miringduna nupidubu hana thirakli. Arnab hek ubaga amaduso. Nasayre kay manguino. Kanalo machatluino ba?
Arnab Thoimbi da hairap yenglapnaga phamong machiduda tapna phamthei. Thoimbi nupaduda sauna yenglaga kaigino khomdrisina mapanda ngahakdang phamubani mi kai mapanda mapanda aso mapanda kaigino sida leningdabaira as Thoibi yare mi nangbo kai maramgino su khangde nangna pangsawdo sawiduba leningdabro ba sida ihe kaino mi leningdabra haibane ainggi roomda leningdadi kaida leningdorige mi aduga kaigi asukoina manghoiba ngangtang sum phamlubane na haisidi yare khange aisu loina khangjani ko angangni na kem khanglamoina khalira kai khangi ba nangna loi khange kaino ba khangisi Thoimbi shu peri peri ga tawrakladuna aigi nang talai ning de khangi is kana haiba khange de khange aisu mi ni kaino pil hai sene si dawre Thoimbi nupa duda pi ra chelagi yengle aduga mamai onthoklaga laikre Arnab nupi dugi matau duda manak nang na changsinduna tapna konbire Thoimbi Arnab ki makhoda du phatkan thokladuna ai matam khara yumda leuragi Arnab na ngakna kaigino khangde leuragi as wathi wari nganganu se aidi leurani hayeng kona lake yaro ko chai lakani Thoimbi du pukning khara nungshina yambong yam wari ba khangi aigi toksida ado ai si sana control suk ngamde maram khangdrasu hekta songninga phawri kaigino su khangde asti hairaga Thoimbi du tarakliba mapi du khudam duna phatphat tei thoi Arnab Thoimbi bu tapna konsin birakli adugumba wakhalu khanganu ko yambong awa bahai matu leite nangna tong nang matau jo ai kam da wambiro inakta ke chaki ke haidu di nang matung hainu ko nang yauda da ahinga ma fawu tumba ngam nang bui tha sida concentrate phangba ai mit ushin ngamde ai ga sum leminarati yambong sai ki tawsida soiduna songning phawrakani ai khang ai ngondo thoktrasu soiduna songning amani is angang nai pa sai ba ha tumilay ko wam ta ngang kan Thoimbi do awoi tana pukning nung sikre aduna tapna hairi kapli hauzik in hatrasune nahan waigi wakhal khalaga ithanda penda ba sawning modum phawri khangano siyade aduga maru oinane ilina na yum sita leirambagi ai wakhal yam toina khale aduna ne ai se yambong bu yamna ne khaman ma phawri ithanda yamna khaman jare khaman basina ne daina pham khagdaba awaba moi hali asi hairaga mapi chadum tarakli Arnab Thoimbi bu manglom da onsen handuna mapi do taithok piri nokmi nangi wena bu yambung sida kai ga duguma wakhal khalaga nasabu wahalino aina nate masana khanjarak pani Arnab Thoimbi da yamna nungsine yenglakli hena nungsi halle matawadu shu kai gumbai ga thengnaramjadi yambong se atopa kana gumbi amagi soidana oiramdoini ko yambong ge ngonda pibiriba minung si kaya si mangonda pibiramdoini ko angang macha tana haidorakliba wahai kharandu Arnab magi Thoimbi bu mathada jena konsinbi Thoimbi kapli dumang makha tarakli adu khanbada ayam wai khangano siyade aduna yambo nang inakta da dum leheding ai ge oire khamnasu ai yambong bu khaman bayam phawe Arnab Thoimbi ki makokta nungshinanan thami hanjin na son pikna haira themjin biba oina yambong dine handang mabok khangnate mapok kaya mahaibadu leiramnasu nang khaki oiduni atopa kana madada yambong nungshiba piroi kapano se nasa warani adumaina tawranga yambong ne hena wai
ꯊꯃꯣꯏꯗꯨꯗ ꯏꯄꯦꯟꯇ ꯄꯦꯟꯖꯕ ꯏꯅꯨꯡꯗ ꯅꯨꯡꯁꯤꯕꯅ ꯊꯟꯍꯟꯕꯤꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯀꯌꯥ ꯑꯗꯨꯅ ꯃꯐꯝꯗ ꯑꯣꯏꯅꯖꯕ ꯃꯥꯕꯨ ꯈꯝꯕꯜꯖꯕ ꯃꯇꯧ ꯀꯌꯥ ꯑꯗꯨꯅ ꯆꯥꯊꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ꯫ ꯇꯥꯕ꯭ꯔꯣ? ꯃꯊꯥꯗ ꯂꯩꯔꯤꯕꯤ ꯊꯣꯏꯕꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩꯊꯣꯡ ꯑꯗꯨ ꯌꯦꯡꯒꯦ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯣꯔꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯞꯄ ꯐꯠꯇ꯭ꯔꯤꯕꯣ? ꯐꯔꯦ꯫ ꯁꯥꯎꯕꯗꯤ? ꯐꯔꯦ꯫ ꯑꯁꯦꯡꯒꯤ ꯐꯔꯕ꯭ꯔꯅꯦ? ꯐꯔꯦ꯫ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤꯀꯣ? ꯆꯥꯅꯤꯡꯗꯦ꯫ ꯅꯤꯡꯉꯥꯏꯗꯧꯅꯨꯁꯦ, ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯆꯥꯅꯤꯡꯗ꯭ꯔꯤꯕ꯫ ꯉꯁꯥꯏꯁꯨ ꯆꯥꯗꯦ, ꯍꯧꯖꯤꯛꯁꯨ ꯆꯥꯗ꯭ꯔꯗꯤ ꯌꯥꯝꯕꯨꯡ ꯁꯥꯎꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯨꯀꯣ꯫ ꯉꯥꯏꯈꯣꯕ, ꯀꯣꯟꯅ ꯆꯥꯒꯦꯕ꯫ ꯌꯥꯔꯣꯏ, ꯍꯤꯗꯥꯛ ꯆꯥꯗꯧꯅꯤ꯫ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯗꯕꯤ ꯍꯤꯗꯥꯛ ꯆꯥꯁꯤꯜꯂꯤ꯫ ꯑꯗꯨ ꯏꯁꯥ ꯁꯣꯛꯄꯅꯤ, ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯊꯣꯏꯕꯤ ꯇꯞꯅ ꯅꯨꯄꯥꯗꯨꯒꯤ ꯃꯊꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯐꯝꯈ꯭ꯔꯦ꯫ ꯑꯔꯅꯥꯞ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯆꯥꯛ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯁ꯭ꯄꯨꯟꯗꯨꯅ ꯀꯣꯠꯂꯒ ꯏꯜꯂꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ, ꯅꯨꯄꯥꯗꯨꯅ ꯏꯜꯂꯤꯕ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟ ꯆꯥꯔꯤ꯫ ꯁꯤ ꯂꯣꯏꯅ ꯆꯥꯊꯣꯛꯁꯤꯀꯣ? ꯉꯝꯃꯣꯏꯗ, ꯀꯥꯏꯗꯩꯅꯣ? ꯁꯤ ꯈꯤꯇꯪꯁꯤ ꯐꯥꯎꯕ ꯉꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯑꯁꯨꯛ ꯌꯥꯝ ꯌꯥꯝꯃꯤꯁꯤꯗꯤ ꯑꯩꯕꯨ ꯆꯥꯛ ꯌꯥꯝ ꯆꯥꯕꯗꯧꯅ꯫ ꯌꯥꯝꯅ ꯆꯥꯗꯧꯅꯤ, ꯃꯌꯥꯝ ꯆꯥꯗꯕꯗꯨꯅꯅꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯗꯣ꯫ ꯏꯁ, ꯈꯔ ꯋꯥꯡ ꯆꯥꯎꯔꯤꯅ ꯑꯄꯤꯛꯄ ꯃꯤ ꯀꯔꯦꯝ ꯂꯩꯔꯣ? ꯑꯔꯅꯥꯞ ꯈꯣꯟꯖꯦꯜ ꯊꯣꯡꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯃꯤꯅ ꯌꯦꯡꯕꯗ ꯁꯨꯝ ꯅꯣꯛꯅꯤꯡꯕꯒ ꯐꯥꯎꯔꯝꯃꯣꯏꯗ꯭ꯔꯣ ꯌꯥꯝꯕꯣ? ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯑꯃꯨꯛ? ꯌꯥꯝꯕꯨꯡꯅ ꯅꯁꯥꯒ ꯐꯔꯒ ꯋꯥꯡ ꯆꯥꯎꯔꯦ, ꯃꯁꯜꯒ ꯊꯣꯛꯇꯅ ꯁꯤꯛꯁ ꯄꯦꯛꯀ ꯊꯣꯛꯇꯅ ꯌꯥꯝ ꯊꯤꯅ ꯂꯦꯝꯖꯩ꯫ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯌꯥꯝꯕꯨꯡꯒꯤ ꯄꯥꯝꯕꯣꯝꯗꯨꯒꯤꯅꯦ ꯁꯔꯨꯛ 3 ꯊꯣꯛꯄꯩ ꯑꯃꯇꯪꯅꯤ ꯑꯩꯒꯤ ꯄꯥꯝꯕꯣꯝꯒꯤ ꯁꯥꯏꯖꯁꯦ꯫ ꯁꯨꯝ ꯐꯥꯒꯤ ꯇꯥꯗ꯭ꯔꯣ? ꯄꯤꯛꯁꯨ ꯄꯤꯛꯃꯟꯈ꯭ꯔꯦ ꯑꯩꯁꯦ꯫ ꯑꯔꯅꯥꯞꯇꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯃꯤ ꯄꯤꯛꯄꯗꯤ ꯅꯠꯇꯦꯗ, ꯅꯣꯏꯒꯤ ꯍꯥꯏꯠꯁꯦ ꯅꯨꯄꯤꯗꯗꯤ ꯑꯗꯨꯝ ꯌꯥꯔꯕꯅꯤ꯫ ꯅꯁꯥ ꯄꯥꯃꯟꯕꯒꯤ ꯄꯤꯛꯄ ꯃꯥꯟꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯆꯥꯎꯅ ꯍꯥꯏꯁꯦ꯫ ꯈꯔ ꯅꯣꯏꯊꯣꯔꯛꯑꯗꯤ ꯌꯦꯡꯕꯗ ꯃꯤꯠ ꯊꯟꯕ, ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯀꯥꯏ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯩꯁꯦ ꯌꯥꯝ ꯊꯤꯔꯕꯣ ꯍꯥꯏꯁꯦ? ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯑꯔꯅꯥꯞꯇꯨ ꯑꯃꯨꯛꯁꯨ ꯄꯦꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯊꯤꯔꯕꯕ? ꯍꯥꯏ, ꯊꯤꯗꯦꯀꯣ꯫ ꯀꯥꯏ ꯊꯤꯗꯣꯏꯅꯣ ꯅꯪꯕꯣ? ꯊꯤ ꯍꯥꯏꯔꯗꯤ ꯃꯥꯂꯦꯝꯁꯤꯗ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯝꯇ ꯂꯩꯇ꯭ꯔꯦꯅꯦ꯫ ꯈꯔ ꯅꯣꯏꯔꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯨꯗꯤ ꯑꯗꯨ ꯊꯤꯕꯩ ꯅꯠꯇ꯭ꯔꯣ? ꯏꯍꯦ, ꯑꯩꯅ ꯍꯥꯏꯗꯤꯅꯦ, ꯅꯁꯥ ꯄꯥꯕꯗꯨ ꯈꯔ ꯍꯦꯟꯒꯠꯂꯗꯤ ꯄꯥꯅ ꯎꯗ꯭ꯔꯤꯗꯅ ꯑꯗꯨꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯄꯥꯕꯁꯦ ꯊꯤꯕ꯭ꯔꯥꯕ? ꯊꯤꯗꯦ ꯊꯤꯗꯦ, ꯄꯥꯔꯁꯨ ꯊꯤꯗꯦꯀꯣ, ꯅꯣꯏꯔꯁꯨ ꯊꯤꯔꯔꯣꯏ꯫ ꯅꯪꯗꯤꯅꯦ, ꯅꯪꯅꯤ꯫ ꯁꯤꯅꯥꯏ ꯊꯣꯏꯕꯤꯗꯤ ꯇꯣꯞ ꯇꯣꯞꯄꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯁꯛꯇꯝꯗꯨꯗ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ꯫ ꯊꯣꯏꯕꯤ ꯁꯨꯒꯠꯂꯗꯨꯅ ꯏꯁ, ꯍꯩꯃꯥ, ꯃꯁꯤꯗꯤꯕ